ꯊꯥꯏꯅ ꯃꯇꯝ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯂꯩꯅꯥ ꯑꯃꯗꯤ ꯊꯣꯠꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯅꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯂꯩꯅꯥ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯥꯆꯩ ꯑꯃꯗꯤ ꯅꯨꯡꯁꯤꯖꯩ꯫ ꯂꯩꯅꯥꯅ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯂꯩꯅꯥ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯅꯣꯡꯃꯇ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯀꯔꯤꯒꯨꯝꯕ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯂꯩꯅꯥꯕꯨ ꯐꯥꯈꯤꯒꯗ꯭ꯔꯥ, ꯌꯦꯛꯅꯕꯁꯤꯡꯅ ꯃꯆꯥꯕꯨ ꯃꯨꯟꯗꯨꯅ ꯄꯨꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯅꯥꯒꯤ ꯐꯖꯔꯕ ꯃꯁꯛꯄꯨ ꯀꯜꯂꯛꯄ ꯀꯅꯥꯒꯤ ꯃꯤꯁꯧ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯖꯩ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯂꯩꯅꯥꯕꯨ ꯁꯦꯟꯅꯅꯕ, ꯂꯩꯅꯥꯅ ꯍꯥꯏꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯅꯅꯕ ꯃꯤꯅꯥꯏ ꯆꯥꯝꯃ ꯍꯦꯟꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯊꯝꯃꯤ꯫ ꯃꯣꯃꯣꯟꯇ ꯅꯣꯛꯆꯕꯤ ꯂꯩꯅꯥ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯅꯥ, ꯀꯣꯅꯨꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ ꯈꯟꯖꯗꯨꯅ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯃꯥ ꯃꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯒꯗꯕ ꯑꯣꯏꯅ ꯄꯥꯝꯂꯝꯃꯤ, ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯄꯦ ꯄꯦꯔꯗꯨꯅ ꯏꯅꯧ ꯅꯧꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯆꯥꯕꯨ ꯏꯄꯦ ꯄꯦꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯂꯕꯒꯦꯅꯦ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯕꯨ ꯀꯔꯤ ꯄꯥꯝꯒꯦ, ꯀꯩꯗꯧꯔꯕꯒꯦ? ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎꯅꯦ, ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯛꯑꯣ." "ꯀꯣꯟꯕꯤꯅꯨ, ꯆꯪꯂꯛꯑꯣꯏ." "ꯏꯍꯦ, ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ, ꯏꯄꯥ ꯅꯤꯡꯊꯧ ꯀꯣꯟꯒꯦ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯒꯦ." "ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯇꯜꯂꯦ, ꯆꯪꯉꯛꯑꯣꯏ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ, "ꯑꯗꯣ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯍꯥꯏꯔꯣꯗꯅ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯍꯥ, ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯒ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯅ ꯄꯥꯝꯕ ꯄꯤꯒꯗ꯭ꯔꯥ ꯁꯣꯏꯗꯅ? ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯆꯪꯂꯛꯀꯦ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯁꯨ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇꯁꯨ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯌꯥꯒꯦ, ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯨ ꯄꯤꯒꯦꯅꯦ ꯁꯣꯏꯗꯅ." "ꯑꯗꯨꯗꯤ ꯋꯥꯁꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯋꯥꯁꯛꯂꯕꯅꯤ, ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯄꯤꯔꯒꯦꯅ." "ꯑꯗꯨꯕꯨꯔꯣ, ꯑꯩꯁꯨ ꯎꯆꯦꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ-ꯂꯥꯟꯅ ꯄꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯑꯁꯤꯗ ꯆꯠꯀꯦ꯫ ꯃꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯒꯦ, ꯌꯦꯡꯂꯨꯒꯦ ꯃꯐꯝ ꯈꯨꯗꯤꯡ." ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃా ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯅꯥꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯕ ꯅꯤꯡꯉꯥꯏ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯊꯦꯝꯗꯨꯅ, "ꯑꯇꯣꯞꯄ ꯍꯥꯏꯌꯨ, ꯃꯄꯥꯟꯗꯗꯤ ꯌꯥꯗꯦ, ꯃꯤ ꯐꯠꯇꯕ ꯇꯝꯊꯤꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯂꯦꯝꯃꯛ ꯂꯩ" ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯂꯦꯞꯂꯝꯗꯦ꯫ "ꯐꯠꯇꯕ ꯃꯤ ꯂꯩꯔꯒꯕꯨ ꯃꯄꯥꯟꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯡ ꯐꯧ, ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯖꯕ, ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯊꯤꯟꯕ ꯂꯥꯛꯏꯕ, ꯑꯗꯨꯅ ꯀꯩꯒꯤꯅꯣ? ꯐꯠꯇꯕ ꯁꯥ ꯂꯩꯔꯒꯕꯨ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ? ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ, ꯅꯕꯥꯅꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯅꯕꯥꯅꯤꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ, ꯅꯆꯥꯗ ꯋꯥꯁꯛꯈꯤꯕ ꯑꯗꯣ ꯋꯥꯕꯨ ꯉꯥꯛꯄ ꯉꯝꯗꯦ." ꯂꯩꯅꯥ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯃꯠꯇ ꯆꯪꯍꯟꯗꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯦꯝꯕ ꯆꯪꯂꯛꯏ꯫ ꯀꯥꯎꯔꯝꯂꯅꯤ, ꯁꯥꯎꯕ ꯐꯔꯝꯂꯅꯤ ꯈꯟꯗꯨꯅ, ꯑꯗꯨꯕꯨ ꯂꯩꯅꯥ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗꯅ ꯂꯩꯈ꯭ꯔꯦ, ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯆꯥꯎ ꯌꯥꯗꯕ ꯃꯈꯩ꯫ ꯃꯆꯥ ꯂꯩꯅꯥꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤ ꯊꯦꯝꯕ ꯌꯥꯃꯟꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡ ꯍꯥꯡꯂꯔꯦ, ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯔꯦ꯫ ꯃꯆꯥ ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯄꯦꯟꯅ ꯍꯔꯥꯎꯖꯩ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯩꯅꯥꯕꯨ ꯗꯣꯂꯥꯏꯗ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯩꯅꯥ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯅ ꯁꯥꯟꯅꯖꯕ, ꯐꯖꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯖꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯖꯔꯒ ꯎꯖꯔꯒ ꯂꯩꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯈꯨꯟꯖꯥ ꯀꯌా ꯑꯃ ꯂꯩꯅꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ, ꯅꯨꯡꯁꯤꯔꯕ ꯃꯇꯧꯕꯨ ꯎꯅꯤꯡꯕꯅ ꯌꯦꯡꯅꯤꯡꯕꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯎꯔꯒ ꯂꯩꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯥꯝꯕꯨ ꯅꯣꯛꯇꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯎꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯦꯟꯅꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯑꯃꯗ ꯁꯟꯕꯤ ꯈꯔ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯁꯪꯒꯣꯝ ꯁꯨꯝꯕꯗꯨ ꯂꯩꯅꯥꯅ ꯎꯔꯝꯃꯤ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯥꯗ ꯅꯨꯄꯥ ꯑꯃꯅ ꯁꯟꯕꯤꯁꯤꯡꯗ
ꯀꯣꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯥꯟꯅꯔꯤꯁꯦ ꯀꯩꯅꯣ? ꯁꯥꯟꯅꯕ ꯅꯠꯇꯦꯅꯦꯍꯦ ꯏꯆꯥꯅꯨꯄꯤ, ꯃꯥꯒꯤꯁꯦ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯂꯤꯕꯅꯤ꯫ ꯁꯪꯒꯣꯝ ꯍꯥꯏꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯑꯗꯨꯝ ꯊꯛꯄꯗꯣ? ꯑꯦ, ꯑꯁꯨꯃꯥꯏꯅ ꯁꯨꯝꯂꯤꯔꯣ? ꯑꯗꯨꯗꯤ ꯌꯦꯡꯉꯨꯁꯦ ꯏꯄꯥ ꯅꯤꯡꯊꯧ, ꯌꯦꯡꯉꯨꯁꯦ ꯍꯥꯏꯕ꯫ ꯅꯪꯅ ꯌꯦꯡꯅꯤꯡꯂꯕꯗꯤ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯀꯧꯒꯦ, ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯥꯡꯗ ꯏꯄꯥ ꯅꯤꯡꯊꯧꯅꯅꯦ ꯏꯆꯥꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯝꯍꯟꯒꯦ, ꯑꯗꯨꯗ ꯌꯦꯡꯁꯤꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ, ꯊꯦꯡꯂꯦꯀꯣ꯫ ꯇꯜꯂꯤ, ꯑꯩꯗꯤ ꯍꯜꯂꯣꯏ ꯑꯁꯤ ꯌꯦꯡꯗ꯭ꯔꯤ ꯐꯥꯎꯕ, ꯑꯩꯗꯤ ꯃꯅꯥꯛꯇ ꯌꯦꯡꯒꯅꯤ꯫ ꯂꯩꯅꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯃꯄꯥꯁꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯧꯕꯨꯛꯇ ꯁꯪꯒꯣꯝ ꯁꯨꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯏꯀꯤ ꯀꯤꯅ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯕꯗꯨ ꯂꯩꯅꯥꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯤ? ꯅꯣꯏ ꯀꯅꯥꯃꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ, ꯂꯥꯞꯅ ꯂꯣꯏꯅ ꯂꯩꯌꯨ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯑꯁꯨꯝꯅ ꯇꯧꯕꯤꯕ꯭ꯔꯣ? ꯇꯧꯔꯕꯗꯤ ꯃꯣꯏꯁꯦ ꯐꯠꯇꯕ ꯃꯤꯅꯤ꯫ ꯍꯦ, ꯅꯣꯏ ꯈꯔ ꯂꯥꯞꯅ ꯂꯩꯌꯨꯅꯦꯍꯦ, ꯃꯤꯀꯨꯞ ꯂꯥꯍꯨꯝꯁꯤꯡꯗꯗꯤ ꯂꯩꯌꯨꯀꯣ꯫ ꯌꯥꯔꯕ꯭ꯔꯥ? ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯁꯪꯒꯣꯝ ꯁꯨꯝꯕꯗꯣ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ꯫ ꯅꯨꯄಾ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯅꯥꯗ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯡꯅꯅꯕ ꯍꯥꯏꯔꯗꯨꯅ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯆꯝꯖꯔꯕ ꯃꯇꯧ, ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯋꯥꯇꯥ, ꯃꯒꯨꯟ ꯂꯩꯕ ꯃꯤꯠꯌꯦꯡ, ꯀꯣꯛ ꯅꯣꯟꯕ ꯑꯁꯣꯟꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯏꯌꯥꯝꯕ, ꯁꯟ ꯁꯪꯒꯣꯝ ꯑꯃꯨꯛꯇ ꯁꯨꯝꯕꯤꯌꯨꯕ, ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯟꯕꯤꯁꯦ ꯑꯩ ꯑꯃꯇ ꯅꯥꯟꯖꯒꯦ꯫ ꯊꯣꯠꯄ, ꯂꯩꯅꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯠꯄꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯃꯤꯍꯨꯜ ꯀꯟꯅ ꯆꯣꯡꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯒ ꯂꯩꯅꯥꯕꯨ ꯃꯤꯀꯨꯞ ꯈꯔ ꯀꯅꯥꯅꯣ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯆꯕꯤ ꯂꯩꯅꯥꯒꯤ ꯈꯖꯥꯏ, ꯅꯨꯡꯁꯤꯕ ꯆꯤꯟꯕꯥꯜꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯖꯩ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯍꯦ, ꯃꯖꯥ ꯏꯕꯦꯝꯃꯗ ꯑꯗꯨꯝꯅ ꯀꯅꯥꯅ ꯌꯦꯡꯉꯨ ꯍꯥꯏ? ꯅꯪꯒꯨꯝꯕ ꯁꯟ ꯆꯦꯟꯕ ꯃꯤ ꯑꯃꯅꯁꯨ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯦ ꯁꯠ ꯁꯠ ꯇꯧ꯫ ꯅꯪꯗꯤ ꯀꯅꯥꯅꯣ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ? ꯅꯪ ꯗꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔꯣ? ꯅꯪ ꯐꯠꯇꯕ ꯃꯤꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯥꯁꯦ ꯐꯠꯇꯕ ꯃꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯅꯥꯕꯨ ꯊꯦꯝꯃꯤ꯫ ꯊꯣꯠꯄ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯕ ꯍꯧꯏ꯫ ꯁꯟꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯁꯟꯕꯤ ꯑꯗꯨꯁꯨ ꯂꯦꯡꯗꯅ ꯊꯣꯠꯄꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯗꯨꯅ leꯞꯂꯤ꯫ ꯂꯩꯅꯥ ꯊꯣꯠꯄꯒ ꯁꯟꯕꯤꯒꯗꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯝꯃꯤ, ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯗꯗꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯅꯆꯜꯕꯨꯁꯨ ꯑꯃꯨꯛꯇ ꯁꯨꯝꯍꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯁꯨꯝꯅꯤꯡꯉꯤ ꯁꯟꯒꯤ ꯁꯪꯒꯣꯝꯗꯣ꯫ ꯊꯣꯠꯄ ꯀꯧꯖꯩ ꯃꯖꯥ ꯏꯕꯦꯝꯃ꯫ ꯊꯣꯠꯄ ꯀꯣꯛ ꯅꯣꯟꯅ ꯂꯩꯖꯩ꯫ ꯅꯤꯡꯊꯧꯅ ꯂꯩꯅꯥꯕꯨ ꯍꯟꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯍꯟꯁꯤ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯊꯣꯠꯄꯕꯨ ꯆꯪꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯠꯄ ꯚꯥꯞ ꯇꯥꯔꯦ꯫ ꯁꯟꯕꯤꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯄꯨꯅꯅꯕ ꯇꯧꯏ꯫ ꯉꯥꯏꯈꯨꯑꯣ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯕ ꯇꯝꯕꯤꯌꯨ ꯍꯥꯏꯔꯒ ꯇꯝꯕꯤꯗꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯤ? ꯉꯥꯛꯄꯤꯒꯅꯤ ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯁꯪꯒꯣꯝꯁꯤꯡ ꯑꯁꯤ ꯌꯣꯟꯗꯨꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯆꯠꯀꯗꯕꯅ ꯇꯧꯖꯕꯅꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯂꯧꯖꯔꯒꯦ, ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯂꯥꯌꯦꯡꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯔꯒꯦ꯫ ꯅꯤꯡꯊꯧꯅ, ꯍꯣꯏ, ꯁꯪꯒꯣꯝꯗꯣ ꯄꯤꯔꯝꯃꯣ, ꯏꯃꯥꯗꯣ ꯑꯩꯅ ꯐꯅꯅꯕ ꯌꯦꯡꯂꯒꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯅꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯗꯨꯅ ꯆꯠꯂꯨꯆꯣ, ꯏꯆꯥꯅ ꯍꯥꯏꯕꯅꯤ, ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯏꯄꯥ ꯅꯤꯡꯊꯧ, ꯊꯣꯠꯄꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯍꯜꯂꯨ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯨꯄꯥ ꯃꯆꯥ, ꯍꯌꯦꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯅꯪꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯄꯨꯗꯨꯅ ꯂꯥꯛꯎꯀꯣ, ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯁꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ? ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯩꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯠꯄ ꯑꯃꯗꯤ ꯂꯩꯅꯥ ꯊꯃꯣꯏꯗ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯄ ꯋꯥꯔꯤ ꯑꯃ ꯂꯩꯈꯤꯕꯒꯨꯝꯅ ꯆꯣꯡꯂꯤ ꯃꯤꯍꯨꯜ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯑꯃꯒꯨꯝ꯫ ꯂꯩꯅꯥ ꯗꯣꯂꯥꯏ ꯃꯊꯛꯇꯒꯤ ꯇꯞꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯣꯠꯄꯁꯨ ꯁꯟꯁꯤꯡ ꯑꯗꯨ ꯍꯣꯏꯅ ꯂꯩꯅꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯆꯥꯟꯅꯕ ꯃꯤꯀꯨꯞꯇ ꯏꯄꯥ ꯄꯥꯈꯠꯅꯅ ꯃꯤꯠꯌꯦꯡ ꯂꯣꯠꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯅꯥꯁꯨ ꯆꯠꯈ꯭ꯔꯦ, ꯊꯣꯠꯄꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯩꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤꯗꯒꯤ ꯅꯣꯡꯃꯇꯨꯡ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕ ꯎꯆꯦꯛ ꯑꯃꯒꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯁꯔꯨꯛ 100 ꯍꯦꯟꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯖꯩ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯣꯈꯥꯏꯅ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯐꯝ ꯀꯟꯗꯨꯅ ꯊꯃꯣꯏꯕꯨ ꯂꯥꯡꯇꯛꯅꯍꯟꯕꯗꯤ ꯊꯣꯠꯄꯒꯤ ꯃꯤꯆꯥꯟꯅꯕ ꯃꯤꯠꯌꯦꯡ, ꯆꯝꯖꯕ ꯃꯇꯧ, ꯂꯩꯅꯥꯕꯨ ꯅꯣꯜꯂꯨꯛꯆꯕ ꯃꯇꯧ ꯑꯗꯨꯕꯨꯅꯤ꯫
ꯅꯨꯡꯁꯤꯕꯒꯤ ꯂꯥꯏ ꯃꯥꯅ ꯁꯦꯝꯗꯨꯅ ꯊꯝꯕꯤꯔꯕꯒꯨꯝ ꯊꯣꯠꯄ ꯅꯣꯡꯉꯥꯟꯕꯒ ꯂꯩꯅꯥꯒꯤ ꯁꯪꯒꯣꯝ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯍꯦ, ꯉꯥꯏꯈꯣ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯪꯗꯣꯏꯗꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯏꯗꯨꯅ?" "ꯁꯪꯒꯣꯝꯅꯦ. ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯕꯒꯤ ꯄꯨꯖꯔꯛꯄꯅꯦ." ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯃꯥꯅꯦ ꯃꯥꯅꯦ, ꯉꯔꯥꯡ ꯏꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯅꯦ. ꯅꯪꯗꯤ ꯉꯔꯥꯡ ꯆꯠꯄ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯈꯪꯂꯝꯂꯔꯣꯏ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯍꯜꯂꯣ. ꯏꯅꯤꯡꯊꯧꯅ ꯁꯨꯝ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯥꯏ ꯃꯄꯤꯗꯣ ꯑꯗꯨ ꯊꯦꯝꯅꯅꯕ ꯁꯨꯝ ꯍꯥꯏꯈꯤꯕꯅꯤꯀꯣ. ꯍꯜꯂꯣ ꯍꯜꯂꯣ." ꯑꯃꯅ ꯑꯃꯨꯛ, "ꯍꯦ, ꯉꯥꯏꯈꯣ, ꯁꯪꯒꯣꯝꯗꯨꯗꯤ ꯄꯤꯔꯝꯃꯨ ꯑꯗꯨꯒ ꯍꯟꯈ꯭ꯔꯣ." ꯁꯪꯒꯣꯝꯗꯨ ꯃꯨꯜꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯠꯄꯗꯒꯤ, "ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯃꯨꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩ..." "ꯑꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦꯍꯦ. ꯍꯜꯂꯣ ꯍꯜꯂꯣ. ꯑꯁ, ꯁꯪꯒꯣꯝꯁꯤꯗꯤ ꯍꯥꯎꯏꯅꯦꯍꯦ. ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯂꯥꯌꯦꯡꯕꯤꯒꯅꯤ ꯍꯥꯏꯕꯤꯈꯤꯕꯅꯦ. ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯅꯥꯕ ꯐꯧ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯅ ꯂꯩꯔꯦ. ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ." "ꯍꯦ, ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ. ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯂꯕꯅꯤ ꯆꯪꯍꯜꯂꯛꯀꯅꯣꯅ. ꯃꯁꯤ ꯐꯨꯔꯒ ꯑꯣꯏꯅ ꯇꯥꯟꯈꯤꯅꯤꯀꯣ. ꯅꯣꯏꯒꯨꯝꯕ ꯁꯛ ꯐꯖꯕ ꯅꯍꯥꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯍꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯁꯪꯒꯣꯝꯗꯣ ꯄꯤꯕꯤꯔꯛꯑꯣ. ꯃꯗꯨ ꯌꯣꯜꯂꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯂꯥꯌꯦꯡꯖꯗꯣꯏꯅꯤ. ꯄꯤꯕꯤꯔꯛꯑꯣ ꯑꯩꯒꯤ ꯁꯪꯒꯣꯝꯗꯣ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ." "ꯏꯌꯥ, ꯀꯌꯥꯗ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯅꯣꯅꯦ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯐꯥꯎꯕ ꯃꯤ ꯎꯁꯤꯠꯇꯦꯅꯦ. ꯍꯦꯔꯥ ꯃꯁꯤꯗꯤ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯠꯄꯕꯨ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯔꯝꯃꯤ꯫ ꯊꯣꯠꯄ ꯁꯣꯛꯇꯨꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯠꯄꯅ ꯄꯨꯔꯛꯄ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯥꯞꯅ ꯎꯍꯧꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯅꯥꯗꯤ ꯊꯣꯠꯄꯅ ꯁꯪꯒꯣꯝ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯆꯥꯔꯝꯗꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜꯗ ꯌꯦꯡꯗꯨꯅ ꯂꯥꯞꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯃꯟꯗꯕꯗꯒꯤ ꯂꯩꯅꯥ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯊꯣꯠꯄꯗ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯏꯟꯗꯕ, ꯑꯩꯒꯤ ꯋꯥ ꯏꯟꯗꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯃꯤ ꯎꯁꯤꯠꯇꯕꯅꯦ. ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯔꯛꯑꯣ. ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯅ ꯃꯥꯒꯤ ꯁꯪꯒꯣꯝ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯅꯕ ꯍꯥꯏꯔ ꯐꯥꯎꯕ ꯄꯨꯔꯛꯇꯕ." "ꯀꯅꯥ ꯀꯅꯥ ꯂꯩ? ꯉꯔꯥꯡꯒꯤ ꯁꯟꯁꯦꯟꯕ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯌꯥꯝꯅ ꯊꯨꯅ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥꯎꯍꯟꯕ ꯈꯪꯒꯅꯤ ꯃꯥ ꯉꯁꯤꯗꯤ. ꯏꯆꯥꯅꯨꯄꯤ ꯁꯥꯎꯍꯟꯕꯒꯤ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ." ꯂꯥꯟꯃꯤ ꯈꯔ ꯊꯣꯠꯄꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯣꯠꯄ ꯐꯥꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯠꯄ ꯐꯥꯔꯒ ꯄꯨꯔꯛꯂꯦ꯫ ꯊꯣꯠꯄꯅ ꯌꯥꯝ ꯁꯣꯛꯅ ꯁꯣꯟꯊꯅ ꯄꯨꯔꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯅꯥ ꯊꯃꯣꯏ ꯀꯥꯏꯕꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ "ꯍꯦ ꯂꯥꯟꯃꯤꯁꯥ, ꯑꯩꯗꯤ ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯔꯛꯅꯕ ꯍꯥꯏꯕꯅꯦ. ꯃꯥꯕꯨ ꯐꯨꯗꯨꯅ ꯄꯨꯔꯛꯑꯣ ꯍꯥꯏꯈꯤꯕ꯭ꯔꯣ? ꯀꯔꯤꯒꯤ ꯃꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯅꯣ? ꯅꯣꯏ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯉꯁꯤ. ꯉꯥꯛꯄꯤꯒꯅꯤ ꯃꯖꯥ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯅ ꯐꯨꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯄꯨꯔꯛꯄ ꯈꯛꯇꯅꯦ." ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ, ꯅꯪꯗꯤ ꯀꯅꯥꯅ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕ? ꯅꯪ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯔꯦ? ꯍꯥꯏꯌꯨ. ꯅꯪꯅ ꯂꯥꯟꯗꯕ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ." ꯊꯣꯠꯄꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯂꯩꯅꯥ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯊꯣꯠꯄꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯊꯣꯠꯄꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯣꯡꯁꯪꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯋꯥ ꯍꯪꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯠꯄꯗ ꯃꯔꯥꯜ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯐꯨꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯥꯞꯅ ꯎꯍꯧꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯏꯄꯥ ꯅꯤꯡꯊꯧ, ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯃꯤ ꯐꯠꯇꯕ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯐꯠꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗꯅꯦ. ꯐꯠꯇꯕ ꯁꯥꯁꯨ ꯃꯐꯝ ꯑꯁꯤꯗꯅꯦ. ꯃꯄꯥꯟꯗꯗꯤ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕ ꯑꯐꯕ ꯁꯥ ꯖꯤꯕ ꯉꯥꯛꯇꯅꯦ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯔꯦ ꯏꯄꯥ ꯅꯤꯡꯊꯧ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯏꯀꯥꯏꯔꯝꯃꯤ ꯃꯆꯥ ꯂꯩꯅꯥꯒꯤ ꯃꯥꯡꯗ꯫ ꯑꯗꯨꯅ ꯁꯥꯎꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯠꯄꯗ ꯐꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯠꯄꯕꯨꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯊꯣꯠꯄꯅꯗꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯃꯍꯨꯠꯇ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯣꯠꯄꯒꯤ ꯃꯃꯥ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯊꯣꯠꯄꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯊꯣꯠꯄꯒꯤ ꯌꯨꯝꯗ ꯆꯠꯁꯦ. ꯑꯩ ꯏꯁꯥꯅ ꯊꯣꯠꯄꯒꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯖꯒꯦ." "ꯏꯆꯥ ꯋꯥꯅꯕꯅꯤꯗ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ." "ꯏꯄꯥ ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯃꯥꯕꯨ ꯌꯦꯡꯍꯟꯕꯤꯒꯦ ꯍꯥꯏꯈꯤꯕꯗꯥꯏ? ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯤꯕ? ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯊꯥꯖꯗꯦ. ꯑꯩꯁꯨ ꯆꯠꯀꯦ." ꯂꯩꯅꯥꯅ ꯌꯥꯗꯕꯗꯒꯤ ꯂꯩꯅꯥ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯀꯌꯥꯒ ꯊꯣꯠꯄ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫
ꯊꯣꯠꯄ ꯃꯃꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯅꯥ ꯀꯞꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯂꯩꯅꯥꯅ ꯊꯣꯠꯄꯒꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯐꯖꯕ ꯐꯤꯔꯣꯜ ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯊꯣꯠꯄ ꯃꯃꯥ ꯃꯆꯥꯗ ꯂꯩꯅꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯠꯄꯅ ꯂꯩꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ ꯊꯣꯠꯄꯒꯤ ꯃꯃꯥꯁꯨ ꯅꯥꯕ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯊꯣꯠꯄꯗ ꯀꯣꯅꯨꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯁꯅꯥꯒꯤ ꯂꯩꯔꯥꯡꯒꯨꯝꯅ ꯂꯥꯆꯔꯤꯕꯤ ꯂꯩꯅꯥꯕꯨ ꯐꯠꯇꯕ ꯑꯃꯣꯠꯄ ꯁꯥ ꯁꯟ ꯃꯔꯛꯇ ꯆꯠꯍꯜꯂꯤ ꯂꯣꯏꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯆꯥ ꯂꯩꯅꯥꯅ ꯍꯥꯏꯕꯅꯤꯅ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯠꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯅꯥꯒꯤ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯩꯅꯥꯁꯨ ꯊꯣꯠꯄꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯊꯣꯠꯄꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯆꯥꯗꯦ ꯀꯔꯤꯃꯠꯇ ꯊꯛꯇꯦ ꯑꯁꯨꯝꯅ ꯂꯩꯅꯥꯒ ꯊꯣꯠꯄꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯊꯃꯣꯏꯗꯅ ꯅꯨꯡꯁꯤꯕ ꯀꯌꯥ ꯐꯨꯝꯅꯗꯨꯅ ꯅꯣꯡꯃꯗꯤ ꯂꯩꯅꯥꯅ ꯊꯣꯠꯄꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯣꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯍꯜꯂꯝꯃꯤ ꯊꯣꯠꯄ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯂꯝꯃꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯨ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯂꯝꯃꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯠꯄꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯊꯣꯠꯄꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯒ ꯅꯃꯥꯅꯆꯥ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯅꯕꯥꯅꯤꯅ ꯆꯠꯅꯕ ꯁꯒꯣꯜꯅꯆꯤꯡꯕ ꯄꯤꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯣꯡ ꯌꯧꯍꯜꯂꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯗ ꯈꯪꯍꯜꯂꯛꯂꯕꯗꯤ ꯅꯃꯥꯅꯆꯥ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯃꯥꯗꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯊꯣꯠꯄ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯀꯞꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯂꯦꯝꯁꯦ ꯌꯥꯝ ꯆꯥꯎꯏ ꯏꯃꯥ ꯏꯆꯥꯒꯤ ꯂꯩꯐꯝ ꯋꯥꯠꯇꯤꯌꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯌꯦꯡꯒꯤ ꯃꯊꯪꯗ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗ ꯆꯤꯛꯅ ꯂꯩꯔꯨꯔꯁꯦ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯊꯣꯠꯄ ꯅꯪꯕꯨ ꯂꯩꯅꯥ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯂꯤꯔꯕ ꯌꯨꯝ ꯅꯪꯒꯤ ꯁꯟꯕꯤ ꯃꯌꯥꯝ ꯑꯁꯦ ꯊꯅꯝꯂꯒ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯉꯝꯂꯗ꯭ꯔꯅꯦ ꯍꯥꯏꯌꯣ ꯏꯃꯥꯗ ꯑꯁ ꯏꯃꯥꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯦ ꯂꯩꯅꯥꯅ ꯀꯅꯥꯅꯣ ꯑꯩꯅ ꯀꯅꯥꯅꯣ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯏꯃꯥ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯥꯖꯕꯨ ꯐꯅ ꯐꯖꯩ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯃꯇꯒꯤ ꯑꯣꯏꯕ ꯐꯪꯗꯕꯅꯤ ꯁꯣꯟꯖꯕ ꯌꯦꯡꯖꯕ ꯅꯠꯇꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯑꯩꯁꯨ ꯂꯩꯔꯤꯕ ꯌꯨꯝ ꯑꯩꯒꯤ ꯁꯟꯕꯤꯁꯤꯡ ꯑꯁꯦ ꯂꯩꯖꯍꯧꯔꯁꯅꯨ ꯏꯃꯥ ꯊꯣꯠꯄ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯋꯥꯡ ꯑꯅꯦꯝ ꯑꯀꯟꯕ ꯑꯁꯣꯟꯕ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯄꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯦꯠꯅꯕ ꯀꯔꯤꯗ ꯈꯦꯠꯅꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯃꯣꯏꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯞꯂꯤꯕ ꯋꯥꯔꯤꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯆꯥꯅ ꯋꯥꯔꯤꯕ ꯀꯞꯂꯤꯕ ꯑꯗꯨꯒꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯣꯏꯅ ꯀꯔꯤꯁꯨ ꯍꯦꯜꯂꯣꯏꯅꯦꯍꯦ ꯊꯣꯠꯄ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯍꯜ ꯏꯍꯣꯏ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯑꯦ ꯁꯦ ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯁꯦ ꯑꯩ ꯁꯟꯕꯤꯁꯤꯡ ꯑꯗꯣ ꯁꯖꯤꯛ ꯑꯃꯨꯛꯇ ꯄꯤꯖꯔꯝꯈꯤꯒꯦ ꯊꯣꯠꯄ ꯃꯃꯥꯒꯤ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯊꯣꯛꯈꯤ ꯋꯥꯔꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯥꯗꯤ ꯃꯆꯥꯅ ꯂꯣꯠꯂꯤꯕ ꯄꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯊꯣꯠꯄ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯁꯟꯕꯤꯁꯤꯡ ꯑꯗꯨꯗ ꯂꯩꯅꯥꯒꯤ ꯋꯥꯔꯤ ꯇꯝꯗꯨꯅ ꯀꯞꯂꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯅ ꯊꯣꯠꯄ ꯁꯪꯒꯣꯝ ꯁꯨꯝꯗ꯭ꯔꯦ ꯀꯣꯅꯨꯡꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯂꯩꯅꯥꯗꯤ ꯊꯣꯠꯄꯒꯤ ꯁꯪꯒꯣꯝ ꯉꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯕ ꯃꯄꯥꯒ ꯃꯃꯥꯒꯅ ꯑꯇꯣꯞꯄ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯅꯪꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯊꯣꯠꯄ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯤꯔꯝꯕꯅꯤ ꯃꯥꯗꯣ ꯊꯕꯛ ꯆꯤꯟꯕ ꯃꯥꯜꯂꯤꯅꯦꯍꯦ ꯁꯦ ꯊꯛꯑꯣ ꯑꯗꯨꯒꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯏꯄꯥꯅ ꯄꯨꯍꯜꯂꯛꯂꯕꯅꯤ ꯑꯁꯤ ꯆꯥꯅꯅꯕ ꯑꯣ ꯏꯄꯥ ꯅꯤꯡꯊꯧ ꯃꯥꯗꯤ ꯂꯥꯛꯇꯤ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯃꯒꯅꯤꯅꯦꯍꯦ ꯁꯪꯒꯣꯝ ꯑꯁꯤ ꯄꯤꯔꯝꯂꯤꯕꯁꯦ ꯑꯣ ꯀꯗꯥꯏꯅꯣ ꯊꯛꯑꯒꯦ ꯁꯪꯒꯣꯝꯗꯣ ꯏꯄꯥ ꯅꯤꯡꯊꯧ ꯂꯩꯅꯥꯅ ꯁꯪꯒꯣꯝ ꯑꯗꯨ ꯍꯦꯛ ꯆꯤꯟꯗ ꯊꯦꯡꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯗꯩ ꯁꯤꯗꯤ ꯊꯣꯠꯄꯒꯤ ꯁꯪꯒꯣꯝ ꯅꯠꯇꯦ ꯏꯄꯥ ꯅꯤꯡꯊꯧ ꯃꯆꯤꯟ ꯊꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯍꯥꯏ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯦ ꯊꯣꯠꯄꯅ ꯄꯤꯔꯝꯕꯅꯤꯅꯦꯍꯦ ꯊꯥꯖꯗ꯭ꯔꯒ ꯊꯣꯉꯥꯛꯄꯁꯤꯡꯗ ꯍꯪꯉꯨꯅꯦꯍꯦ ꯏꯄꯥꯅ ꯏꯆꯥ ꯅꯨꯡꯁꯤꯕꯗꯕꯨ ꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯣ ꯅꯪ ꯁꯤꯗꯤꯕꯀꯣ ꯂꯩꯅꯥ ꯊꯣꯛꯂꯛꯏ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯤꯕꯅ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨ ꯃꯔꯩ ꯊꯛ ꯅꯤꯛꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯔꯣꯞ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧꯅ ꯐꯨꯗꯣꯏꯕ ꯍꯥꯏꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯨꯗꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯄꯥ ꯃꯆꯥꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯖꯥꯠꯅꯣ ꯐꯔꯦ
ꯅꯣꯏ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯏꯄꯥ ꯅꯤꯡꯊꯧ ꯃꯣꯏꯁꯦ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯕꯒꯤ ꯐꯨꯕꯤꯌꯨ꯫ ꯀꯔꯤꯅꯣ ꯐꯨꯕꯤꯌꯣꯅ ꯂꯥꯏꯗ ꯅꯤꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯕ? ꯏꯆꯥꯅꯨꯄꯤ ꯅꯪ ꯆꯪꯈ꯭ꯔꯣ, ꯏꯄꯥ ꯃꯣꯏꯕꯨ ꯐꯨꯊꯒꯦ꯫ ꯅꯪ ꯆꯪꯈ꯭ꯔꯣ꯫ ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯆꯪꯕꯤꯈ꯭ꯔꯣ, ꯏꯅꯤꯡꯊꯧꯅ ꯐꯨꯖꯔꯁꯅꯤ ꯑꯗꯨꯝ꯫ ꯆꯪꯂꯣꯏ, ꯑꯩ ꯌꯦꯡꯗꯧꯔꯤꯕꯅꯤ, ꯐꯨ ꯏꯄꯥ ꯅꯤꯡꯊꯧ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ? ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ? ꯑꯣ ꯏꯄꯨꯗ ꯐꯨꯗꯣꯔꯕꯀꯣ? ꯃꯄꯥ ꯅꯤꯡꯊꯧꯗꯣ ꯃꯊꯥ ꯁꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯄꯦꯟꯅꯅꯕ ꯑꯗꯨꯒ ꯂꯩꯅꯥ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯂꯩꯅꯥ ꯊꯣꯠꯄ ꯑꯗꯣ ꯀꯔꯤꯒꯤ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯃꯥꯕꯨ ꯅꯥꯔꯕ ꯖꯥꯠꯂꯥ? ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯤ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯠꯄ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯁꯟꯕꯤ ꯃꯌꯥꯝ ꯑꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯁꯤꯠꯇꯣꯛ ꯇꯩꯊꯣꯛ ꯇꯧꯗꯨꯅ ꯂꯨꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯁꯟꯕꯤ, ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝ, ꯅꯪ ꯑꯩꯅ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤ ꯐꯥꯎꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯪꯒꯤ ꯃꯀꯥꯗ ꯄꯦꯟꯅ ꯇꯨꯝꯖꯒꯦꯀꯣ꯫ ꯂꯩꯅꯥ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪꯅ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯁꯥꯠꯆꯕꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯏꯈꯤꯕꯅ ꯂꯥꯏꯔꯕ ꯁꯣꯜꯂꯕ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯖꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯊꯪ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗꯗꯤ ꯅꯪ ꯑꯩ ꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯦꯡꯅꯁꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯕ ナꯏꯗꯅ ꯋꯥꯔꯤ ꯁꯥꯖꯒꯦ, ꯅꯪꯕꯨ ꯁꯦꯟꯅꯖꯗꯨꯅ꯫ ꯑꯍꯤꯡꯗꯨꯃ ꯃꯃꯥ ꯃꯆꯥ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯅꯣꯡꯃꯒꯤ ꯊꯣꯠꯄ ꯎꯍꯧꯗꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯈꯔ ꯉꯥꯜꯂꯝꯗꯥꯏꯗ ꯂꯩꯅꯥ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯤꯉꯩꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯀꯟꯅ ꯇꯨꯝꯊꯕ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯇꯨꯃꯤꯟꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯇꯨꯅ ꯊꯣꯠꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯊꯣꯠꯄ ꯃꯃꯥ ꯃꯆꯥ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯐꯤ ꯌꯣꯝꯗꯨꯅ ꯊꯣꯛꯂꯛꯄꯒ ꯂꯩꯅꯥ ꯌꯧꯁꯤꯜꯂꯛꯄꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯥ, ꯊꯣꯠꯄ ꯀꯥꯏꯗꯅꯣ ꯐꯤ ꯌꯣꯝꯂꯒ ꯆꯠꯇꯨꯒꯤ ꯊꯣꯛꯂꯛꯏꯗꯨꯕꯣ? ꯅꯪꯕꯨ ꯀꯅꯥ? ꯑꯩꯅꯦ, ꯂꯩꯅꯥꯅꯦ꯫ ꯊꯣꯠꯄꯅ ꯈꯨꯔꯨꯝꯖꯔꯤ ꯃꯖꯥꯏꯕꯦꯝꯃ, ꯉꯥꯛꯄꯤꯒꯅꯤ, ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯂꯩꯅꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯧꯖꯅ ꯊꯣꯠꯄꯗ, ꯊꯣꯠꯄ ꯅꯪ ꯉꯔꯥꯡ ꯑꯩꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯛꯇꯦ, ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯪꯒꯣꯝ ꯊꯤꯜꯂꯛꯇꯅ ꯀꯗꯥꯏꯗꯅꯣ ꯏꯃꯥꯁꯦ ꯄꯨꯗꯨꯅ ꯆꯦꯟꯗꯣꯏ ꯇꯧꯔꯤꯕꯁꯦ? ꯍꯥꯏꯌꯣ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯌꯣ꯫ ꯃꯆꯥꯏꯕꯦꯝꯃ, ꯃꯇꯝ ꯈꯔ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯃꯆꯥꯏꯕꯦꯝꯃꯁꯨ ꯊꯨꯅ ꯀꯣꯅꯨꯡꯗ ꯍꯟꯕꯤꯈ꯭ꯔꯣ, ꯏꯅꯤꯡꯊꯧ ꯈꯪꯂꯕꯗꯤ ꯏꯃꯥ ꯏꯆꯥ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯍꯟꯕꯤꯈ꯭ꯔꯣ ꯃꯆꯥꯏꯕꯦꯝꯃ꯫ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯃꯥ, ꯆꯠꯄ ꯌꯥꯔꯣꯏꯌꯦ, ꯌꯨꯝꯗ ꯆꯪꯉꯨ ꯊꯨꯅ, ꯅꯣꯏꯅ ꯌꯨꯝꯗ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯪꯂꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯈꯣꯏꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ, ꯃꯇꯝ ꯈꯔꯒꯤꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯏꯃꯥꯒ ꯅꯪꯒꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯗꯕꯅꯤ, ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯦ ꯂꯥꯏꯅ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯊꯣꯠꯄ? ꯆꯪꯉꯨ, ꯆꯠꯄ ꯌꯥꯔꯣꯏ, ꯑꯩ ꯁꯪꯒꯣꯝ ꯁꯨꯝꯂꯨꯈꯤꯒꯦꯀꯣ꯫ ꯂꯩꯅꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯀꯣꯅꯨꯡꯗꯅ ꯂꯩꯅꯥ ꯂꯩꯔꯝꯗꯕꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯂꯩꯅꯥꯕꯨ ꯁꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯐꯨꯊꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯅꯤꯡꯊꯧ ꯊꯣꯠꯄ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯌꯥꯝꯅ ꯊꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯠꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯊꯣꯠꯄꯗꯤ ꯄꯥꯈꯠꯄꯅ ꯂꯩꯅꯥꯕꯨ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯊꯣꯠꯄꯒꯤ ꯃꯃꯥꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯩꯅꯥꯗ ꯂꯣꯏꯅ ꯇꯝꯊꯣꯛꯂꯦ꯫ ꯂꯩꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯊꯣꯠꯄ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ ꯈꯪꯂꯛꯄꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯅꯥꯒꯤ ꯃꯥꯡꯗ ꯂꯩꯈ꯭ꯔꯦ꯫ ꯂꯩꯅꯥ, ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯗꯧꯔꯤꯕꯁꯦ꯫ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯅ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒꯨꯝꯅ ꯈꯦꯠꯅꯈꯤꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ, ꯐꯣꯡꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯖꯗꯨꯅ ꯊꯝꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯂꯣꯠꯇꯨꯅ ꯆꯠꯄꯁꯦ ꯉꯝꯂꯔꯣꯏ, ꯍꯤꯡꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯃꯨꯛ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯋꯥꯍꯜꯂꯤ, ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯃꯥꯂꯦꯝ ꯑꯁꯦ ꯆꯞ ꯂꯦꯞꯍꯟꯅꯤꯡꯉꯤ ꯅꯪꯕꯨ ꯄꯦꯟꯅ ꯌꯦꯡꯖꯅꯕ꯫ ꯊꯣꯠꯄ, ꯅꯪꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯊꯣꯠꯄ ꯃꯃꯥ ꯃꯆꯥ ꯐꯥꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯐꯥꯕꯤꯗꯅꯕ ꯀꯌꯥ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯈꯨꯠ ꯄꯨꯟꯁꯤꯟꯈ꯭ರೆ, ꯑꯗꯨꯒ ꯁꯒꯣꯜꯗ ꯆꯤꯡꯗꯨꯅ ꯄꯨꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯃꯄꯥꯗ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯗ
ꯅꯤꯡꯊꯧꯅ ꯑꯣꯠꯄꯗꯨ ꯎꯕꯗ ꯂꯩꯅꯥ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯅꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯕꯗꯤ ꯅꯃꯥꯅꯆꯥ ꯍꯤꯡꯂꯝꯂꯣꯏꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯃꯥꯅꯆꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯕꯅꯤ꯫ ꯅꯃꯥꯅꯆꯥ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯂꯕ ꯏꯆꯥꯗꯣ ꯑꯃꯣꯠꯄ ꯃꯔꯛꯇ ꯀꯨꯝꯊꯗꯨꯅ ꯁꯥꯟꯅꯕ ꯄꯥꯝꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯧ ꯌꯦꯡꯍꯧ, ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ? ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯦ? ꯑꯩꯒꯤ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯃꯣꯃꯣꯅꯣꯛꯅ ꯁꯤꯕ ꯉꯝꯂꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯠꯄ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯅꯥꯒꯤ ꯃꯣꯃꯣ ꯅꯣꯛꯆꯕ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯂꯣꯏꯔꯕ ꯅꯤꯡꯊꯧꯅ ꯊꯣꯠꯄ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯠꯄ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗꯨ ꯂꯩꯅꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯏ꯫ ꯂꯩꯅꯥꯅ ꯀꯞꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯀꯣꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯔꯣꯏꯒꯦ, ꯁꯪꯒꯣꯝꯁꯨ ꯊꯛꯑꯔꯣꯏꯒꯦ꯫ ꯏꯄꯥꯅ ꯍꯥꯏꯕ, ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯑꯩ ꯀꯥꯁꯤꯗꯒꯤ ꯍꯦꯟꯒꯅꯨ ꯍꯥꯏꯔꯕꯁꯨ ꯍꯦꯜꯂꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯊꯣꯠꯄ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯍꯥꯠꯄꯤꯒꯅꯨ, ꯃꯕꯥꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯥꯏꯔꯕ ꯋꯥꯅ ꯍꯤꯡꯖꯕ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ, ꯅꯣꯏꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯌꯥꯔꯒꯦ"꯫ ꯃꯄꯥ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯣꯠꯄ ꯃꯃꯥ ꯃꯆꯥ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥꯒꯅ ꯊꯦꯝꯂꯕꯁꯨ ꯂꯩꯅꯥ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯄꯥꯈꯠꯄ ꯋꯥꯖꯕꯅ꯫ ꯂꯩꯅꯥꯒꯤ ꯃꯆꯤꯟꯗ ꯊꯣꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤꯗꯃꯛ ꯃꯥꯂꯦꯝ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯁꯨ ꯂꯩꯅꯥꯒꯤ ꯃꯤꯠꯇꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯎꯐꯨꯜꯒꯨꯝꯅ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯂꯩꯅꯥ ꯊꯣꯠꯄꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯩꯅꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯦ꯫ ꯂꯩꯅꯥꯅ ꯃꯄꯥꯕꯨꯁꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯍꯟꯕ ꯉꯥꯛꯄꯤꯕꯗꯤ ꯍꯟꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯅꯥꯒꯤ ꯃꯪꯂꯥꯟꯗ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏ ꯊꯣꯔꯛꯇꯨꯅ "ꯂꯩꯅꯥ, ꯉꯥꯏꯔꯅꯨꯅꯦ ꯅꯪꯒꯤ ꯊꯣꯠꯄꯗꯣ꯫ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯥꯛꯂꯔꯣꯏ, ꯐꯪꯂꯔꯣꯏꯅꯦ꯫ ꯍꯦ ꯂꯥꯏ, ꯃꯥꯕꯨ ꯉꯥꯏꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯐꯪꯈꯤꯁꯅꯨ꯫ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯐꯪꯂꯔꯣꯏ ꯃꯥꯕꯨ ꯉꯥꯏꯖꯕꯁꯦ"꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯍꯥꯛꯅ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯑꯗꯨꯝꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯍꯦꯟꯅ ꯋꯥꯒꯅꯤꯅꯦ ꯂꯩꯅꯥ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯋꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯌꯦꯡꯂꯒꯦ ꯑꯩꯁꯨ ꯀꯌꯥꯝ ꯋꯥꯍꯟꯒꯦ ꯍꯥꯏꯕꯗꯣ꯫ ꯂꯩꯅꯥ, ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣꯅꯦ꯫ ꯑꯩꯅ ꯅꯪꯕు ꯂꯥꯏꯔꯩꯄꯥꯛꯀꯤ ꯐꯖꯔꯕ ꯃꯐꯝꯗ ꯄꯨꯕꯤꯒꯦ꯫ ꯃꯥꯂꯦꯝꯁꯦ ꯅꯪꯒꯤ ꯃꯤꯡ ꯄꯥꯟꯕꯤꯒꯦ꯫ ꯃꯥꯕꯨ ꯀꯥꯎꯔꯣꯅꯦ꯫ ꯂꯥꯏ, ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯂꯦꯝꯁꯤꯗ ꯀꯨꯝꯊꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯨꯝꯅ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯔꯒ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯂꯥꯏꯔꯩꯄꯥꯛꯇꯣ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯎꯈꯤꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯗꯣ ꯁꯥꯎꯔꯛꯂꯦ꯫ "ꯏꯌꯥ, ꯂꯥꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯅꯨꯅꯦ꯫ ꯑꯩꯁꯦ ꯂꯥꯏꯅꯤꯅꯦ ꯂꯥꯏ꯫ ꯅꯪꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯣꯠꯄꯗꯣ ꯍꯤꯡꯍꯜꯂꯨ꯫ ꯑꯩꯒꯤ ꯊꯣꯠꯄꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯦ꯫ ꯑꯩꯒꯤ ꯊꯣꯠꯄꯗꯣ ꯄꯤꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯂꯥꯏꯅꯤ ꯍꯥꯏꯕꯗ ꯊꯥꯖꯒꯦ꯫ ꯑꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯆꯠꯈ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯃꯥꯡꯗꯒꯤ"꯫ ꯂꯥꯏꯗꯨ ꯂꯩꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯁꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯅꯥꯏ ꯅꯨꯕꯤ ꯃꯌꯥꯝꯅ, ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ, ꯃꯄꯥ ꯅꯤꯡꯊꯧ, ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯂꯣꯏꯅ ꯂꯩꯅꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯄꯥ ꯅꯤꯡꯊꯧꯒꯗ ꯀꯧꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯂꯩꯅꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯅꯥ ꯇꯞꯅ ꯇꯞꯅ ꯊꯣꯠꯄ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯔꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯀꯣꯅꯨꯡꯗꯨꯃ ꯅꯤꯜꯂꯗꯨꯅ ꯀꯞꯇꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯞꯂꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯗꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯪꯂꯛꯂꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯆꯥ ꯂꯩꯅꯥ ꯑꯃꯗꯤ ꯂꯥꯏꯔꯕ ꯊꯣꯠꯄꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯈꯤꯔꯝꯃꯤ꯫